Manipur lairiba irang asigi matangda chapchaba firep ama launaba tha asigi kunmari dagi Delhi da lairakhiba Youth of Manipur gi naha kunmanga ngasi nimidang waram Imphal da thunglakre makoi bataramna oknaba masing yamlaba naha amadi ima event kyana mangjawnana airport ki gate amanga laiduna ngainaki mioicha kyana airport manungda changnaba hotnabada security ki reason yenglaga Youth of Manipur gi naha member yauna mioi khara khaktama airport manungda changbagi ayaba piki Youth of Manipur gi naha kunmanga miyamna airport manungda taramna oklaba matung paumi singda member singi maraktagi amana Delhi da ruling party amadi opposition ki MLA singa unakibada sanakiba wari khudengmak marik chumna miyam da tamki Youth of Manipur gi mihut amana phongdo kibada tangkak ahum lak thokna MLA amadi minister singa unakiba aduda makoi gi oiba chapchaba firep amata Youth of Manipur da khangan biu haina thamkiba wafam da sukya ya ngakpi gani saruk yakiba MLA amatana makoi gi oiba firep amata mayek sengna haiba ngamkide haina phongdoki Honorable Chief Minister Unabiu, Prime Minister Unabiu, Adabu, Government of India na, Yangshin Birakre, Honorable Chief Minister na, initiative Lowdre, Hazunazu, Ado Madongi, constituency, Tazaduna Tagalakliva, MLA Amal Oibagi, Lobam Tokpa Daita, Saba Istiana Dumadi, Kari Lobi Doino, Karigumba, Akwegi, Satoriva, issue Akwegi, Kongsat Aduda, my Palak Tragadi, Manipurgi, peace restoration, Asigi positive response, Lak Tragadi. अखोई MLA सिंह ओइबा स्टेंसी करी लौबी गदोइ नो आइदना अखोई जुट ओ मणिपुर की माइकैदगी अरोइ बोइना हंगजबनी मसेगी अरोइ बोइना हंगको वाफम जिदा MLA अमत्तना अदुगा कैबिनेट मिनिस्टर अमत्तना मसेगी अखोई पाखुमजि खुंब ngamaktaba adagi अखोई अमुका हन्नसु अखोई ऑनरेबल चीफ मिनिस्टर सी दिल्ली दा लाक्पिबा ngamgadra ngamoidra फोन खक्तंग अखोई मांगदा तौबियु अदुगा अखोई ताजगे हाइबदा मदुगी मतमदुदसु MLA पुन्ना तिल्लबा मतमदुदा फावदा ऑनरेबल चीफ मिनिस्टर फोन दो तौरगा अखोई फोन तौरगा अखोई मणिपुर की इशू असी लोइसिनबा दिल्ली दा पुन्ना अखोई थेंगनमिनसी वारी सामिनसी हाइबसी ngambagi capacity जे ऑनरेबल MLA अमतदसु यावरमदे ऑनरेबल कैबिनेट मिनिस्टर अमतदसु यावरमदे